Konsa khulgi marai bak tamang ngamdri kuki khulai paiba militant kaya konsa khulda landana ba thomjin khri June tara mga ayukta Kangpokpi gi district ki Laimakong police station na konba Lailon Wi-Fi khul manakta Naga village volunteers singa khuthokna bada sokpani Hybrid Rims sa pukalakiba kukiya sokpa ahum Lailon Wi-Fi khulda khulai paiba singi kemta layba militant sing oramli makoy ahum Laimakong da layba military hospital dagi Rims ta Central Security Force na laying naba pukalakibani Kuki shingi Michael digi makoy ahum Naga sing na landara pada sokpani haina fongdokibani adubu asokpa ahum mak Lailon Wi-Fi khulgi miyoy amata oramdri Liangmai Naga sing na khundariba konsa khulda landaba chatpada sokpo oramle press fangba thajaninga oba pawgi matung inna ngarang nomai kapna bagi thodokta aruba fivemda nongmai na panduna sokpa dagi Rims pukhatlaga laying chathariba kuki ahumak mathau taba operation sing pangthokre hospital asidagi atopa mafamda laying naba chathanaba discharge toba yabagi fivem hek leibaga makhoi ahumak puthokhinaba sem saba hokre hairi Rims laying niba kuki ahumak Lailon Wi-Fi kuki khuldagi amatanate makhoi Liangmai Naga sing na khundariba konsa khulda attack chathanabagi numit kharanigi mamangdagi Lailon Wi-Fi khulda camp tawraga laiba militant sing ni hairi militant ahumak Lailon Wi-Fi khulgi khunja amata yaramdaba asina makhoi konsa khul Naga village ta attack tawnaba Lailon Wi-Fi khulda camp tawduna laiba militant sing ni marakta yawbani hairi Maragasida kuki khul singna konsilaga laiba konsa khul konsarangi khunja singe marai bak tambang ngamdaba fium amada laire kuki militant mayam ama khul asida landana ba sem saduna laikiba asina Liangmai Naga khul asigi khunja sing amadi lanthum khudong thiningai oiri hairi konsa khul asi kuki khul sina koishilaga laiba Liangmai Naga khul ni hauzik khul asi atopa mafam singa samnagana laire Khunja sing irang marak asida khul thadok atopa mafamda chatpa ngamdre khulgi mapawda laikhiba khunja sing su khulda changlapa ngamdana lairi Saitu Gafazo subdivision ge manungda laiba mising chatruk chatre rom tamak laiba konsa khul asigi akoibada meter chani rom tamak lapna Lailon Wi-Fi Lailon Munli kuki khul lairi mathangda Lailon Wi-Fi Lailon Kunau Saiko Hamfa Henzang amasung Mission Bank hariba kuki khul tarit asina koishinduna lai Mission Bank hek lam thokpaga Laimakong yawgadoribani konsa khulna atopa mafamga fawnganaba amata ngaraba lambi asi Laimakong lambi ni adubu khul asi thadoktuna khunja sing chatpa yadabadagi analai amadi nomagi tangai fadaba acha athak potlam sing laithok laisin tawba yadana numit mashing yam shilakle konsa khulgi khunja amana fongdorakpada hauziki oina khunja amana khullana chatke harigadi masa na risk laujaraga chatpa tari mamang tha tara humdoida khul asigi Miyoi sing Lailon Wi-Fi da fazin kiba adudagi konsa khuldagi thokiba miyoi chani rom hauzik khulda changlakpa yadana Senapati district ki Makhan village ta changjafam laudina lairi wachok oriba Lailon Wi-Fi kuki khulasi mamangda konsa khulda village tax korami Lailon Wi-Fi khulna konsa khulda lambigi tax thigani haina yanaraga konsa khul village authority na Lailon Wi-Fi khulasi konsa khulgi lamkhai manungda khundabagi ayaba pikibani hairi